Political party CSO natraga miyam gi oiba apunba phirep amada punna lepminaba ngamdaba political party CSO amadi miyam gi masa masa gi mot amamam leibana irang asigi warosin porakpada matam thintabani haina RPI athawale gi national secretary su oiriba Manipur state unit ki president Maheshwar tawnawjumna phongdokre Moirang Kampu social economy na sinduna Moirang Kampu da leiba Puribi Puraba Laibung community hall da ngarang pangthokiba Miam tin ba mifam amada chief guest oina saruk yaduna wafam asi mahang phongdokibani mifam aduda Maheshwar thawnawjum na makha tana hai Manipur hojik thokliba irang asi chahi ani fajalakadaba numit kharani khaktam ngaisilakle asukoina chatharakliba irang asida Manipur miam gi oiba amata oiba phirep amad lawba ngamdaba sina irang asi thintanaba machak ama oidaba nati irang asi gi horokpam kanana thokalli amadi kanamna loigani haiba wafamda Manipur lairiba miyam CSO amadi political parties singi masa masagi oiba mot lei masi pumnamak asi nakanda thamlaga Manipur Apunbagi oina yengba amadi irang asigi waroisin puraksi hairagadi masa masagi oiba wakalon tongana thamlaga apunba phirep ama lawraba matamda irang asi loiramba yabani adubo masi ngamdabadagi center naso miyam asi mot manade khangbadagi khudung chaba lawraga irang asi ngasi fawba loisindana thambani haiki Kita ama kita mami ay kami loy palagay ko dum sen ara tay baro ay nuay tabi ni hayja ni se aduna akoy ko ay ko dapat ultimate decision na mapulak collective point hayra kanda akoy ni ke dore political party ay ama se kumay ko behay man tanda nuay tam se kari nuay man tanda vote bank yang yenge hayeng hay raga sigi kampus na vote hadar ta tara ni akoy party na vote lepi ta tara ni any political party ko ni wala bi wala si wala lepi ta tara ni hayeng kumay to gani akoy party CM oiba ngamaroi ni he akoy party na sarkar ka ngamaroi ni he gi wakal mo se mayana de aduna ke doya wangan mo tan pre para ngami ibo mo tan pre para ile to mo daw ko ase mo to mo implement to mo daw ko na nathani ile bani na moi center sa thangye moi se mo ta ma de ma choi ta bani na akoy ni yang nai san na ya ni moi thangye me bai ni ngi sa gi ram nam da bu ma ku ko ma chat pa da thangsi ko mo ka ka da Yaroi kain bilang bilang bersih isa diunda nan sangat banyak ayah dengan siapa nanti sedia. Yang diuleh, hai kita foto hai daba, tahu si ayah foto tahu daba. Aku ika pemina raga, kuki teroris ka pemina raga aku itu bagi lansi loishinba nak kena dulu dah habis.